Bible Prophecy Minister Taramno Oxari, Nasishu, Christian Simbu, and Nabigwari Puduna Luxury, and the Daique Ishora Patanato say, Sagadalevi Paisho, Christian Simbu, what Nabigwari as a Quinamasi, Mrs. Makatan and the Jagadro, Masidana, Kitawa, Sangbiduna, and Namakudimak and Matano, when view, Tari Vision of Nature, and Bokinabu, Naka, somebody more. Christian Tam upon a lepogum equation, Naka, somebody more, top upon a lepong and view. Probably shooting the Kurumjari. Amen. Persia, Havadi Iran, the Tainagi, Uziki Iran, had the Taina Persia Koromi, hide from Pumja the Christian Simbu, or Naikiba, Adugi Maram de Quena Mukara Yangminase, Ishogia Pabo Pause, Persia, Hidebel Lam Asida Sandolami. Ahambadadi Bahujiti Persian High Bahujiti Iran Lady Mufum a Sir Hujiti, when a Muslim actor Oikrami, at Tiny Mamanga did Mokoja Muslim Dharma Lacting it, Mokoja Lai Mutri Lapangata or me, Moro in a Mokoi Numit Kurma Meva. Although Heidi would say, Numit Kurumba Zagazida, Christianity, Santokumatana Masida Lady Mishing, Yamnako, Quena Aki to Jumba, Yamna Paurami. Maramdi Mokogi Tin, had the Mokoin Mishingi Puning the Lady Itin, Adugo Mokogi Lantum, as he the Mokoin Asagi line, the mid lad pass in the Simba Zadum, Mayam Torogo Mokoina Canton Torombado, Man Krakani and Mokoina column. Marambas in a Mokoina Ning Toda, Mokoina Ning Toda complaint on Christian Sing at say, Leba Sigi Yang Nabani, Adana Mokoje, romancing and Mokoje, romancing. Mokoina Namtak Toraga Lakpani, Aduna Mokoje, romancing as it you Equigi, Persiagi, and Nabani, Haina Mokoina convinced Toromeva, Tazalame. At the Degiti, Mokogining Tau Saporesna, Mahaksu, Christianity, Bu Asukimati, in Tibet, in Toarame, Aduna Moina High Vissing say, Irailina Tazarame, Aduga Christian singer marked or neighbor Horame, Yatang Piramico. The Mokoishing is a Mapon could in the market like Mapon the label Christian or neighbor, Adu Hana Piatan Pyramid. As a mite of the Haiba, Masai Persian labor as the Christian Cameron Cerame. Haiba pause the tab of the Constantine the Great at the Christian or Kiva Constantine the tab the man of Persia. Sai Persian getting to Saporesta, man the city, a sang city, Moko, man the Idame. Iramba matam the man have the Kainadi as a mite to the Mahana Kamaina Man lands upon matam the Kamaina my Paco Propono have the Gimaran man had a man as I know Prabuji Sukrista the Mapana Taza Begimapana Aina Agi Nabakia Lebakia Marambo in a Lokshan Mangami Land cutting the my Pahalame I never sing a matata Prabuji Sukrista the Tazaba as in Ibu my Pahalame. As my to the Agi Lebak say, Amna, Parks on the Sandolami, non Supta, Aduga, non Pokta, non Poktanga, non Chutleba, Amson, non Poktanga, Sarushing the power, Agi, Samutra Lana, Agi Lebak Sandolami, Masigidama Aina, Koina, Lai, Koina Numita, Tawam, Sasuma dead, Lai sing Asida, I get on the Raport cut by the Todish, Chamsam Aduga in a Mokoida divination, Hedi, Magic Jadumanta Tovlatish, Chamsam Nadi, number short a hijacker, Maduda Togni, Aduga Probuji Sukrista cross Comatung in the Togni, as my token Aina, Joy Oivni, Nakoisu, Nahaksu, Christian Nitiche, Loxalo, Aduga, Smaina Aina, my papa was mine, my papa, Mgani and Hadame, Karumba. Hive Kaiguma Hide Seta the Vatanati Aina, Swedena, Christian Hapagilaman, Kumgani and a man at Amquator Mel. Asina Maramoiduna, Matam Karadi, Persia Lebaka Iran Hidebum home Masida, Christian or neighbor, Sumina, Tokirame, Tini, Persia Lebaka Christian or neighbor. Matandamu Aren heretics at the Aren have the edit side of Pasna. Koina Christian gi Bible da taibse masigi tungan ba aran ba khara mana takpi tambi hairi ba takpi tambi ba asina maram oiduna masigi makta leba Christian sing ase
ꯑꯣꯠ ꯅꯩꯕꯗꯨꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯗꯨꯅ ꯑꯔꯦꯟ ꯍꯦꯔꯦꯁꯤ ꯍꯥꯏꯕꯁꯦ ꯑꯦꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯧꯗꯣꯛꯄꯅꯤ ꯑꯦꯔꯦꯁꯇꯒꯤ ꯂꯧꯔꯛꯄꯅꯤ ꯑꯦꯔꯦꯟ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯤꯕꯤꯌꯥꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯑꯂꯦꯛꯖꯦꯟꯗ꯭रिꯌꯥꯒꯤ ꯃꯥ ꯄꯨꯔꯣꯍꯤꯠ ꯑꯣꯏꯔꯝꯃꯤ 318 BCꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯥꯟꯕ ꯕꯥꯏꯕꯜꯒꯤ ꯑꯔꯥꯟꯕ ꯀꯌꯥꯃꯔꯨꯝ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤꯀꯣ ꯕꯥꯏꯕꯜꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯗꯣ ꯍꯥꯏꯔꯤꯕꯁꯦ ꯂꯤꯕꯤꯌꯟ ꯑꯃꯁꯨꯡ ꯏꯖꯤꯞꯁꯤꯌꯥꯟꯒꯤ ꯕꯤꯁꯣꯞꯁꯤꯡꯅ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯔꯝꯃꯤ ꯃꯔꯥꯟ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯅꯥꯏꯁ ꯍꯥꯏꯔꯤꯕꯁꯤꯅ 325ꯗ ꯃꯁꯤꯀꯣ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯑꯝꯃꯦꯕ ꯑꯗꯣ ꯀꯟꯁꯇꯦꯟꯇꯥꯏꯟ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯦꯔꯦꯟ ꯍꯥꯏꯕꯁꯤꯅ ꯃꯣꯏꯁꯦ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯆꯪꯗ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯊꯧꯁꯤꯡ ꯑꯁꯦ ꯃꯤꯆꯪꯗ ꯆꯪꯅꯕ ꯃꯥꯅ ꯏꯟꯖꯜꯂꯝꯃꯦꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯥꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯌꯥꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯥꯛꯄꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯗꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯁꯤꯕꯨ ꯑꯣꯠ ꯅꯩꯅꯕ ꯃꯥꯅ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯃꯁꯤ ꯏꯖꯤꯞ ꯂꯤꯕꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯗ ꯕꯤꯁꯣꯞ 30 ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯈ꯭ꯔꯤꯁꯇꯥꯟ ꯀꯌꯥ ꯑꯃꯁꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯔꯝꯃꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯔꯁ ꯍꯥꯏꯕꯁꯤꯅ ꯑꯦꯔꯦꯟꯒꯤ ꯑꯂꯦꯛꯖꯦꯟꯗꯔꯗ ꯂꯩꯕ ꯑꯦꯔꯦꯟꯒꯤ ꯕꯤꯁꯣꯞ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯇꯣ ꯁꯨꯝ ꯆꯠꯊꯔꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯣꯠ ꯅꯩꯕꯁꯤꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯆꯔꯆ ꯀꯌꯥꯃꯔꯨꯝ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯦꯔꯦꯟ ꯃꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯣꯠ ꯅꯩꯕ ꯑꯗꯨꯒ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯝꯃꯦꯕ ꯑꯗꯨꯒ ꯃꯔꯥꯟ ꯁꯤꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯒꯤ ꯃꯔꯥꯟ ꯁꯤꯕ ꯐꯪ ꯇꯥꯔꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯇꯨꯝꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯇꯨꯝꯅ ꯍꯥꯠꯄꯒꯤ ꯊꯕꯛꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯑꯦꯔꯦꯁꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯁꯦ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯍꯦꯔꯦꯇꯤꯛ ꯑꯦꯔꯦꯟꯅ ꯇꯥꯛꯄꯤꯕꯁꯦ ꯃꯁꯤꯕꯨ ꯃꯈꯣꯏꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯁꯤꯁꯨ ꯃꯁꯤꯁꯨ ꯆꯠꯂꯝꯃꯤ ꯈ꯭ꯔꯤꯁꯇꯥꯟꯕꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯅꯤ ꯃꯁꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯔꯣꯝꯒꯤ ꯅꯤꯡꯊꯧ ꯖꯨꯂꯤꯌꯟ ꯑꯦꯄꯣꯁꯇꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯍꯥꯏꯗꯤ ꯂꯩꯈꯥ ꯇꯥꯔꯕ ꯑꯗꯨꯒꯨꯝꯕ ꯖꯨꯂꯤꯌꯟ ꯑꯁꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛꯇꯣ ꯑꯣꯏꯖꯩꯕ ꯀꯟꯁꯇꯦꯟꯇꯥꯏꯟꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯨꯂꯤꯌꯁ ꯀꯟꯁꯇꯦꯟꯇꯤꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯁꯦ ꯀꯟꯁꯇꯦꯟꯇꯥꯏꯟꯒꯤ ꯃꯥꯒꯤ ꯃꯁꯨꯁꯤꯡ ꯑꯃꯅꯦꯕ ꯃꯍꯥꯛꯁꯦ ꯃꯁꯨꯁꯤꯡꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣ ꯃꯍꯥꯛꯁꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯗ ꯃꯥꯔꯗꯣꯅꯤꯌꯁ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯐꯝꯅꯥꯏꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯔꯃꯥ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯀꯟꯁꯇꯦꯟꯇꯤꯅꯣꯄꯜꯗ ꯂꯩꯕ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯁꯦ ꯑꯃꯨꯛ ꯅꯤꯀꯣꯗꯤꯃꯥꯗ ꯊꯥꯔꯝꯃꯦ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯁꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯕꯤꯁꯣꯞ ꯏꯁꯣꯕꯤꯌꯁꯀꯤ ꯃꯈꯥꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯝꯃꯦꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯌꯥꯃꯔꯨꯝꯗꯤ ꯐꯪꯂꯝꯃꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯥꯏꯒꯤ ꯑꯦꯁꯄꯣꯂꯤꯌꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯦꯛꯁꯤꯃꯁ ꯗ ꯃꯦꯖꯤꯁꯤꯌꯟ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯂꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯃꯣꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯟꯁꯇꯦꯟꯇꯤꯅꯣꯄꯜꯁꯦ 361ꯗ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯂꯤꯌꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗꯒꯤꯗꯤ ꯃꯥꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤꯇꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯇꯣꯛꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯒ ꯃꯥꯅ ꯊꯥꯏꯅꯒꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯃꯈꯣꯏꯒꯤ ꯔꯣꯃꯥꯟꯒꯤ ꯂꯥꯏꯁꯤꯡꯗꯣ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛꯇꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯔꯁꯤꯞ ꯍꯥꯟꯅꯒꯤ ꯃꯈꯣꯏꯒꯤ ꯂꯥꯏ ꯃꯨꯔꯇꯤ ꯔꯣꯃꯥꯟꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯑꯗꯨ ꯍꯟꯖꯤꯜꯍꯜꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯦꯒꯥꯟꯒꯤ ꯃꯌꯥꯝ ꯉꯁꯥꯏ ꯃꯥꯡꯍꯟꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯝꯃꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯦꯕ ꯑꯗꯣ ꯂꯥꯟꯃꯤꯗ ꯌꯥꯎꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯑꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯂꯝꯃꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯕꯤꯁꯣꯞ ꯕꯦꯁꯤꯜ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯦ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯉꯁꯥꯏ ꯑꯦꯔꯤꯌꯟꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯔꯤꯌꯟꯒꯤ ꯍꯦꯔꯦꯇꯤꯛꯀꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯣ
ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯗꯤ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯝꯃꯦꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗꯁꯨ ꯑꯦꯔꯤꯌꯟꯁꯤꯡꯅ ꯀꯟꯁꯇꯦꯟꯇꯤꯅꯣꯄꯜꯗ ꯂꯩꯕ ꯑꯦꯔꯤꯌꯥꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯅ ꯄꯦꯒꯥꯅꯤꯖꯝ ꯍꯥꯏꯗꯤ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯒꯤ ꯃꯔꯛꯇꯁꯨ ꯕꯦꯁꯤꯜꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯅ ꯃꯥꯒꯤ ꯕꯦꯁꯤꯜꯁꯦ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯇꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯋꯥꯁꯛ ꯀꯌꯥꯃꯔꯨꯝ ꯄꯤꯔꯝꯃꯤ ꯅꯪ ꯁꯤ ꯊꯣꯛꯑꯒꯗꯤ ꯅꯪ ꯁꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯗꯕꯗ ꯀꯤꯍꯟꯕ ꯑꯗꯨꯒ ꯔꯦꯛꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯩꯈꯣꯏꯅ ꯔꯦꯛꯀꯤ ꯃꯔꯝꯗꯁꯨ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯤꯡꯊꯦꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯦ ꯂꯣꯏꯅ ꯇꯧꯕ ꯃꯈꯩ ꯃꯁꯥꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯅꯕ ꯈꯣꯡ ꯈꯨꯠ ꯄꯥꯠꯁꯤꯡꯁꯦ ꯇꯥꯅꯕ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯧꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯧꯕ ꯇꯥꯔꯁꯨ ꯕꯦꯁꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦꯕ ꯃꯥ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯝꯃꯦꯕ ꯑꯗꯨ ꯃꯍꯥꯛꯁꯦ ꯖꯦꯜꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏ ꯅꯤꯡꯊꯧ ꯖꯨꯂꯤꯌꯟ ꯍꯥꯏꯁꯦ ꯑꯦꯀꯔꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯖꯨꯂꯤꯌꯟꯅ ꯕꯦꯁꯤꯜꯁꯦ ꯎꯅꯒꯦꯅ ꯈꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯑꯦꯝꯄꯥꯌꯔꯗꯨꯅ ꯃꯉꯣꯟꯗꯀꯣ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯊꯥꯖꯕ ꯑꯗꯨꯗꯒꯤꯀꯣ ꯂꯩꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯇꯣꯛꯎ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯄꯒꯤ ꯊꯕꯛꯂꯣꯝꯗ ꯔꯣꯃꯥꯟꯁꯤꯡꯒꯤꯁꯦ ꯑꯁꯤꯗ ꯑꯣꯏꯔꯣ ꯅꯪ ꯑꯗꯨ ꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯀꯌꯥꯝ ꯄꯤꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦꯕ ꯑꯗꯨꯅ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯕꯦꯁꯤꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯃꯥ ꯄ꯭ꯔꯣꯐꯦꯁꯥꯏ ꯇꯧꯔꯝꯃꯦ ꯅꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯁꯤꯒꯅꯤ ꯅꯤꯡꯊꯧ ꯅꯪ ꯁꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯝꯗ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏ ꯅꯤꯡꯊꯧꯁꯦ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯃꯥꯒꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯅ ꯃꯥꯒꯤ ꯕꯦꯁꯤꯜꯗ ꯃꯥꯅ ꯌꯥꯊꯪ ꯄꯤꯔꯝꯃꯦ ꯃꯥꯒꯤ ꯃꯁꯥꯁꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ 7 ꯊꯣꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯀꯣ ꯃꯥꯒꯤ ꯎꯟꯁꯥ ꯃꯥꯒꯤ ꯃꯁꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯗꯤꯁꯐꯤꯒꯔ ꯑꯣꯏꯅꯕ ꯇꯧ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯤ ꯃꯆꯠ ꯐꯛꯄ ꯑꯗꯩ ꯁꯣꯏꯅꯥꯏꯅꯕ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯒꯤ ꯌꯥꯊꯪꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯀꯣ ꯑꯗꯨꯅ ꯖꯨꯟ 28, 1836 ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯣꯠ ꯅꯩꯃꯟꯕꯗꯒꯤ ꯕꯦꯁꯤꯜꯁꯦ ꯁꯨꯃꯥꯏꯅ ꯁꯤꯈꯤꯔꯝꯃꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗꯁꯨ ꯑꯇꯩ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯣꯠ ꯅꯩꯕꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡꯗ ꯖꯨꯂꯤꯌꯟ ꯍꯥꯏꯕꯁꯤꯁꯨ ꯉꯁꯥꯏꯒꯤ ꯕꯦꯁꯤꯜꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯅ ꯄꯔꯁꯤꯌꯥꯟꯗ ꯃꯥꯅ ꯑꯦꯛꯁꯄꯤꯗꯤꯁꯟ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯂꯥꯟꯗꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯥꯏꯉꯝꯗ꯭ꯔꯕ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯦ ꯁꯤꯈꯤꯔꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯣꯛꯄ ꯑꯃ ꯅꯪꯕꯗꯒꯤ ꯃꯍꯥꯛꯁꯦ ꯑꯁꯨꯃꯥꯏꯅ ꯁꯤꯈꯤꯔꯝꯃꯦ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯈꯔ ꯁꯝꯖꯤꯜꯂꯛꯑꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯅ ꯕꯦꯁꯤꯜꯅ ꯂꯦꯞꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯂꯦꯞꯁꯤ ꯑꯗꯨꯒ ꯑꯔꯥꯟꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯡꯒꯤ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯁꯅ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯈ꯭ꯔꯤꯁꯇꯥꯟ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯇꯥꯛꯄꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯆꯠꯁꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯄ ꯉꯝꯒꯅꯤ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯇꯥꯕꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯕꯤ ꯁꯔꯒꯗ ꯂꯩꯕꯤꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯕꯨ ꯑꯣꯟꯅꯕꯤ ꯄꯔꯁꯤꯌꯥꯗ ꯑꯗꯨꯒ ꯑꯦꯔꯦꯟ ꯍꯦꯔꯦꯇꯤꯛꯁ ꯑꯃꯁꯨꯡ ꯖꯨꯂꯤꯌꯟ ꯗ ꯑꯦꯄꯣꯁꯇꯦꯠꯅ ꯕꯦꯁꯤꯜꯕꯨ ꯀꯃꯥꯏꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯇꯥꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯍꯟꯒꯦ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ